Santi Lejaba, Asumulam the Mase, Santi Halakanabana, Honorable the Mase, Masi Santi Leitanabana, Kana Honore and A. Narana and the Sukanano, Chinchibi Garana, Prime Minister Wangang Dena, Haikibudo, Madu, Masana, Kangadam Neva, Madam the Prime Minister Kara Wangang, Nuti singing matters is in the Prime Minister, Neta Wangang, Nuti Ngambe, Nateva. Larry Hebu Zamanasi, Wangang Matanda, Seranturan, some Mayanda, some Saturday like Taco, some talk with the Maram or Kandanasi, Manipur, Congress, Thugainaba tare hai base masi ai mayam da haijaningi Manipur mayam bu lan na chalhan giba amasung lan na lamjing giba adumba Congress ki miyoi sing haiba tare maru ne Rahul Gandhi hojik mahang na ngarang lakiba Manipur gi lakiba khongjat asidais da kuki dana ma haijan ba maitei dana ma haijan ba aduna maram orakanda akhoi Santi Lejaba, Asumulam the Mase, Santi Halakanabana, Honorable the Mase, Masi Santi Leitanabana, Kana Honore and A, Masi May Haijaning, Maram de Gayino Hamilton, the Manipur, the Congress of Hot Pigi Pase, Atagi Nateva, Congress of Hot Pigi Pase, Prime Minister Wangang Day, Manipugi Matanga and Haibugi, Maru, Port of the Hot Pigi Maneva, Madu Congress Namugi. Social media, Madam the social media is Labia. Social media gi magi, cano say hoigi, media group say hoigi, later magi, cano say, Henkelan Beaeva. Adugi system to the later on the social media da, Lana hoise, Matamdu the Taukieva. Madugi, Maram do, Maduna Maramurkanda, Prime Minister Wangang de have do, Mayam Henakang whenever. Narana and the Sukanano, Chinchibi Garana, Prime Minister Wangang de na, Haikibudo, Madu. Masana Kangadam never, Madam the Prime Minister Kara Wangang gave Nuti singing matters is in the Prime Minister Neta Wangang Nuti Ngambe Nateva. Adumadu Kangdeva. On the Rahul Gandhi Narang Laki will Congress is the Kaidore, Congress agenda. I mamma the Dumahai give the name. Larry Hebu was Amna Atra and Badoji Manipur Mamutare. Larry Hebu was Amna Nasi Wangang Matanda. Seranturan some mayanda some Saturday like Taco, some talk with the Maram or Kandanasi, Manipur, Congress, Thugainaba tare have a say, Masi ai mayam da haijaningi, Maram de Makoina, Matamdre, the Aina, Hanjana Mayam, the Log give do, Masi the Congress manifesto da Manipur say, Thugainaba, Manipur say, separate administration, Piona, Pini in a high wapam say, Masi Yaro and Aina Matamdre, the high wapam say, Nasi the Chapchana, you know, ITLF key. This is the last page. I see y'all is my ampabiro. See y'all is a Kainova. See Ata and Baiba, Oza, Manipur, you talk in a Kanbo Oza, Aduma missing door, Madu Kana Nebiro, Manipur Gilay Hibamam, Kana Nebiraga, Amuhala Puria from TMBO. Mahoy manifesto say, Masi is a high report say, Masidi, English wording the Makal Makakayama, Ahoy, Ata and Bayay. Other mind told Sigi art has to Hallo and Hoy Yam Haibazindo. Other Manipur yon Tokian Kanba, Manipur Thugayen Kanba, Congress ne Haibadana, a highway, Haimande, and a Hainingi, Madam de Gay, you know Haimatamda, Cookie Sumoyane, may take a Sumoyane. Cookie the Zoom, Manipur Thugaini and a Haiba, Adumba, Kangu Duga, Pulaga, Mahoy, Pulaga, Siri Alfred, Octogi Hujuji MP or about Alfred chair, Masiga the Moyana at labor. Madulus Manipur Thugainaba and Haina Kaliba Nupado, Madugi Nupadu, Samineba, Alfredo, Madulus imitation of Hot Pieba. Congress is announcing of Hot Pieba. Adu Manipur the show, Maduma Doldana, Kukiga, Amasum Kukigi, Kuki Haiga, Kuki, Loymonate Kukigi, Adu Manipur Thugaini and Haiba Kangu, they got Samineba Dol Congress. There is a Hoy like Jeriba Praza, some Jerba Praza in chair, Makoina. Aranba propaganda mayam torokanda aranba sige news ke sugumba haibatare publicity gi khudong chabasin je loga masigi kanosing si torokanda false propaganda sing torokanda nasidi praja sina moida bhot pigi ba aduga nasina Manipur Thugainaba bugi chap chaba adu ba ngarang gi ITLF ki memorandum da yaure aduna masi kari dogdurige haibase masi mayam puramona khoi khanminaba matam laib Ana Congress na Taugoda with Havoxing, Tauroda with Havoxing, Mayama, Mamanda Haibangame, Makoy Masindagi, Congress Matam the me heart Kidena. A quite the record lane.
2000 kaya kaya bu moi matam da paige adugi matam da hati ba mi masing kaya no madugi da mata khoi government is prosecution sanction pirak pa matam da madu mayam no moina nuai te ne kari gi no ba akhoi jati je sum hadal laga sum muthal laga loisan je habra kuki gi matam da su to gi se kari gi no hojik honorable akhoi ge mp anina hojik masi pakhum pi ba darka le ba suspension of operation 2008 ta tawwe ba su se karama makhal ga su tawge ba su tawba hai se moina india gi army sing da natraga na khoi public sing da natraga na khoi indian gi security force in da khut tharaba matam da madu peace leina na ba madu idam ta suspension operation natraga na peace stop haina tawnari ne ba adu moina su tawgi matam moi masa khangna indian national nataba national india gi mioi nataba mapan gi mioi singa loina su toiba nasidi akhoi gi lamdam du da vote kariba Sushindro district vote kariba honorable mla singje masi mokhoina hairaga congress ne insel laga mado nokhoi amta wari sanaba yaroi na nasi akhoi go kana gum mla akhoi gi marak sida fauna badile me akhoi gi di Sushindro gi kariba mla singje mi mo phone da nasi pa bawna dre me gi tang hung matung da ado congress na su sing do moi matam da moina moi anek pa su oibanina Myanmar de poraga to su oibanina makhoina su sing do hair ga insel laga nasi de akhoi ga paw phone ba ngam de masi akhoi gi praja puna mon khang de masi akhoi na lawi akhoi na hai suspension of operation je masi yaroi na lawi se akhoi ne masi kakthak kadam ni hai na lawi se akhoi ne ba akhoi gi sarkar sina ne ba nasi akhoi gi assembly de law ra kanda decision law ra kanda su se akhoi withdraw tawre akhoi toy na hai se akhoi gi sarkar sina to pana te masi akhoi khang de adu da chin da pangfa phajaba wangang mana sum Manipur kanni hai ga di akhoi su wangang le rage kaimta tawdabida wa dong ngang ba thabo oina tawdaba adu ye ga di akhoi Manipur se kalakadra akhoi jati ji hingidra indigenous people sing se masigi da muktani masigi jaga ni Manipur se indigenous people na taw singi Manipur da jaga leite aduna akhoi di hujisu hona kini NRC hona kini akhoi indigenous people sing kanabo hona matamda inner line permit akhoi sarkar sina mayam da piri chahi ge ano inner line permit mi sigri je chahi ge hona re inner line permit phangna hona matamda aduna si akhoi inner line permit se akhoi sarkar hona inner line permit se phangi jini sina maram or kanda indigenous people sing se protect owner bi tools amani khulai amani madu da natana kilometer tratuk Myanmar romda kilometer tratuk India romda kilometer tratuk ose krai dno ba border du gi ne ba sangai ka khangde kana lai khangde kana chakhi khangde loina muna sibukta khoi gi kanam tan yeng selam de ba adu ba congress ne na si makho pon ngang iba kangu singsina madu gi FMR do ka am de ba akhoi Manipur se amasung India se congress na dharma sala oina uye ba mapalam da gi any person mi ma pusalaga mapalam da gi any mi ma sri changhal laga moi gi vote bank oina na ba congress na tawbo thabok ne ba madu da gi congress na du ba chakhai ma mayam sing do khoi gi hai ba sarkar sina amasung BJP sarkar sina si loisilana bo honara po matam da akhoi na si mayam punamuk to wami na ba ne ba aduna masigi post list da makhoina FMR akhoi na tawjari ba amasung ILP masigi poche akhoi indigenous people kannana hona matam da akhoi hona jabani aduna akhoi Manipur dharmasala ohen ba yaroi Myanmar nationalist sanghal laga sdeisa citizenship piba yaroi madugi damta khoi NRC tawni natik leraga na congress no khoi NRC tawni hayo challenge tawni khoi na aduna no khoi NRC tawbungam daba adumba dharmasala ohen gen khanba Manipur se miyam punamak outsider mayam punamon tahalaga na khoi vote bang oige na khanba adu mawham da madu khoi sungya ya haloi madu gi damta khoi strict tawni aduna akhoi hojik sarkar asina biometrics tawdana deport tawdana akhoi base 1961 da akhoi cut off year semaga akhoi si NRC gi part amo oina akhoi honore se masi akhoi miyam punong khangba ka le jei sa akhoi lan manung ni ha de akhoi khara wami na batamne thodok se thoi ha de akhoi khara khona min na batamne adu egadi akhoi punamona karam makhal gi lambi da changsal laga akhoi chatpatai congress na ngaha le ga oidabo ngani ngaha le ba mu toksanani english art lana parja jin da halaga ojane na mina thajaram badi yai adu akhoi sutha thajate kai gino hai matam da masida he khawra padai hai khreba nokhoi manifesto se
si separate administration ki manifesto ne na si de noi na happy gi haiba separate administration do piu hairam na tro sida kai dab lai dige sida kari khana ba ya ba kai lai dige ba aduna oida pada bangang ba adumba party Rahul Gandhi maru oina makoi hidden agenda Manipur sida Manipur si puraga India punam langhalaga moyi rajniti ki khudong chaba lona na ba hona ba adumba party ni adu ki damakta ni Rahul Gandhi na si Manipur da show up ki damakta laisi atop ki amta la ko nate Rahul Gandhi na Manipur ki peace hai Thugaina na Manipur da peace hanjana na khoi hona ba moina sum thugai ba peace hanjana na ba hona ba matam da thabak mayam le madu puna mak to makhoina nongmai chingdon da makhoina tongna ki ba su 2008 da hairiba congress ki sarkar sina tongna ki ba su do madu na nongmai chingdon da nam ga honorable MLA sing je thap to hondana na si kanam tam ma phan thon de sini khoina haijani gi se aduna manungda sanariba lila singa se atai nu oiram dre congress nu oiram me madu gi khoida khudam chandam leire maramdi makhoina hojik hairiba ina sai amuk panjare kuki ga khoi gi hojik ki hairiba suna yariba group Manipur thugai gadam ni hairiba group ase sijiga congress ka outer da chapminare ko si dum isam samna proof ni madubu su amuk support toksale akhoi gi outer da leiriba akhoi gi congress ti karmachari singna Thobal district amasung Kaksing district ani sina vote pire adudi kuki akhoi gi hojiki hairiba su da Manipur thugai gadam ni haibu kangu siga chapminai se kanano Congress natra adudi Valley da chu hoji moina vote ka ri se masi kuki ga samina ba kangu ne ba that means kuki gi adu ma Manipur thuai ga dam ne haiba kanglu kuki de indigenous people mayam yauri hana de le mina pro mayam yauri makhoi du bu nate akhoi na haijai se makhoi du bu nate makhoi adu ba mioi Manipur thuai ga dam ne haiba mioi do maduga haiba outer gi MP amasung inner gi MP siga chapminaraga Manipur thugaina na ba sille haibase masi ai miyang khom da haijari aduna ai losinjar pada mayam punau ta muka naina thamjari hairiba du ba congress ki Rahul Gandhi na Manipur la ga Manipur asibu miyam da lungmai da hapaga yolaga mokhoi vote ki bank oina ba musum election ki propaganda ta no hona bani aduna Rahul Gandhi na Manipur peace thugaina na ba honai haiba pose masi Chandam Galoina Kudam Chandam Loina na Hoi the Lay have a home say, Mayam from the 800. Changi, Amasu National NDB, go, National Development Banki, Adon scheme Kerlaiba, schemes in Matang, the development of Bagi, pipe, Mangbagi, Adagi, pipe, Huran Bagi, pipe, no making on the low Hibagi, Tabak Subaya, the Bagi, Mapani companies in a complaint of Honorable MLAs, a guys with the information, Pin and Navana Hoina. Contact over the Hoi phone pang de, palm the phone of Fang de, the executive engineer, a Hoi Chim engineer, Kutang, the executive engineer, Kutang, the Hoina, Hoida, Pau Pibdi, lay, I do Hoi the Pau Pon of them trade. I don't know, Masi Punamak, Attain Nate, Shu the sign to river, Congress, Su the sign to Nagiba, Hogdoropa the sign to ribbon, Myanmar nationalism dog. Adugi Kangu do not threaten over the Hoi Pau on of them, low web.